Loyalam E-PAO tabi bakutimapu hitram susmitana namitangi pau pizari ahan bidak the headline. IDP Singh Mayumda Hanjindriba Pava Census Pangtopa Yaroi House number Yaudana Karamda Yamkok Tibiki Bakta Thugaikhre Haina IDP Singh Pangdorakli Cmgi Jiri Khongchatta Travel Miyamna Cooperation Pidanaba IDA Sina Warning Thugaikhre Cmgi schedule visit manung chana lengang popi opida visit tawani haiba asi amuk hana khanthana warning Thugaikhre Pausa Jiri IDP Singna Mayumda Hanjindriba Pava Census Pangtopa Yaroi House number Yaudana Karamda Yumkok Tibagi Tabak Chathagadoribano Haina IDP na Phongdorakli IDP Singna Yumda Hanjindriba Pava Yumkok Tibagi Tabak Chathaba Yaroi Lengak Asina Namduna Yumkok Tibagi Tabak Chatharak Patarabadi IDP Singna support Tawdaba Yauna Akan Khongjang Kaya Changsilakbada Maduda Thoklapa Afavatagi Daita Kudimak Lengana Pugatabani Haina Sajiwa Relief Camp ta Changjafam Lauduna Leriba Ikaudagi Khoiram Dame na Phongdorakli Manipur Lengakna September Thadagi Mikok Thigani Haina Thorang Toriba Asikamari Lenina Sajiwa Relief Camp ta Leriba IDP Singna Campaign for Just and Fair Delimitation gi Thomi Singapore Phamina Duna Pangtokhiba Khana Nenaba Mifamda IDP Damena Waphamasi Phongdokibani Mahakna Makhatana Phongdokibada Manipurda Haukiba Chahi Lisingani Kulumdagi Me Ahumdagi Hauna Ngasi Phawba Kuki militants Singna Chatharapa Lala Sinamaram Oiduna Miyoi Kaya Mayumakai Tumna Mai Thadokibadagi Laifam Laitadra Tongan Tongamba Relief Camp Singda Changjapam Lauduna Wana Khangi Chirak Asida Yumkok Tibagi Tabak Chathaba Hauragani Haina Lengak Asina Thorangni Basi Kudaktagi Handopiyu IDP Singh Masa Masagi Mayumda Hanjilaba Matungda Mikok Tibagi Tabak Chathabiyu IDP Singna Relief Camp ta Leringai Karamamongda Yum Amasung House number Yaudana Yumkok Thigadaribano Habisi Lengak Asigi Luching Basingna Khangpham Thoi Karigumba Lengak Asina Ngami Matagum IDP Singna Relief Camp ta Leringai Mikok Tibagi Tabak Chatharak Patarabadi Manipur gi Tongan Mafam Kaya da Leripa IDP Singna support Tawdabaga Lunana Akan Khongjang Kaya Changsilakpada Maduda Tholapa Afavatagi Tekchak Pumba Lengak Asina Pugadapani Haiki Cmgi schedule visit manung chana lengang popi opida visit tawgani haribasi amuk hana khanthana warning Thugaikhre Hayang April Marida Chief Minister Yumnam Khemchana Jiri Bamgi schedule visit Kamari Lenana lengang popi police outpost visit tawgani hariba asi amuk hana khanthana amasung misunderstanding thoktanaba joint travel student union ni maikadigi warning Thugaikhre Union asigi information and publicity na thadorpa chirola na haribana hauzik lengang popi outpost leriba asi Tamenglong district ki Tausem subdivision ki manung chanba Tatbung village ki area dani hariba police outpost asi OP asi Jiri Bam district ki territorial jurisdiction gi wangmadani Tamenglong district ki jurisdiction manungda lengang popi haina koba khul amata laite lengang popi police outpost asi Jiri Bam dagi Tamenglong da hongdorkiba asi hariba jaga asi Jiri Bam district ta annex tonaba honaba thorangni thawong asina administration da miyam de hena thajana daba ama pokhangani hauji Jiri Bam district amasung Tamenglong district ani gi marakta leriba boundary gi chehna ba amasung tension asi yenglaga Chief Minister na lengang popi outpost ta Khongchat Pangthokadabani hariba asi Karishu natabada tension wangkhanaba amsung pamdaba thodok singthoktanaba amuk hana khanthanaba appeal tawri Joint Travel Student Association asigi maikadegi hanadigi hauna Tatbung Village Authority gi maikadegi Chief Minister na lengang popi police outpost ta Khongchat Pangthokani hariba asi amuk hana khanthanaba lengang popi police outpost asi Tamenglong district ki jurisdiction gi Jiri Bam district ki jurisdiction da Hongdokhinaba amasung Tatbung natraga Faitol da leriba Tamenglong police outpost ta oina Khongchat Pangthonaba suggest tawriba asida mapung phana sakoli Lunana government ki maikadegi leriba phibam asigi matangda misunderstanding thoktanaba amasung schedule gi matung ina Chief Minister gi tour program asi mai paknaba appeal tawri hari Mito khandoklaga census pangthokadabani haiba khongjang hauragani haina CPI na Phongdorakli Manipur State Council Communist Party of India Center amasung state lengakta Mito khandoklaga census pangthokadabani law and order nga u Manipur kalu akhanaba assembly phamu Mito khandoknaba warip law haiba demanda akanba khongjang changsilagani haina CPI gi Political Affairs Committee gi member RK Amustana thadorpa chirolamana hari Cherola sina makhatana haribana Manipurda illegal immigrant lakh khar changsilakre haba miyam mamutana khanglaga leirabani illegal immigrants sing changsilakiba asina Manipurda
population crisis nama thoktuna leirakli masigi makha tarakpo oina inglisingani kulhumdogi me ahumdagi hauna illegal immigrants singi marakta militant kaya yaruktuna yumai thaba mi kaya hatpa tuppa chathaduna manipurda achoba crisis ama thoktuna ngasi phawba sanglaba matam asi loisinba ngamdana chathaduna leiri maramasina adugumba illegal immigrants sing adu mapung phana khandonaba CPI na dabi tawri loinana April amadagi hawgani toramba census operation adu 1 September dagi hawragani haina government na tholiba order asi illegal immigrants sing khandokpa loiraba matung census ki tabak chathagadabani mitok khandokpa amasung census ki tabak kudimak law and order Ningtina ngakpa ngamdrabadi oithokloi maramaduna state asigi law and order asi ningtina mapangal lehena bahona gadabani law and order ningtina ngakpa ngamdrabadi miyamge lengak laibagi arthra karino maramaduna law and order chap chana ngaktuna Manipur state ki saktam asi kanma tai maram singa sina Manipur legislative assembly akhanaba mifam ama kautuna illegal immigrants sing khandokpa law and order ngakpa Manipur kanaba kopna khana gadabani ruling opposition khudimak lingzel manana Manipur kanaba gidama akanba warep lawgadabani loinana lengakta mateng oinaba all political party meeting khudakta kawgadabani mitok khandoklaga census pangthokadabani haina chirolasina arabida palakli Tamenglong Magar Road Project April 10 phawbagi manungda chathadrabadi akanba khungjang changsilagani hari ZANDU Company Package Mangagi Makhada National Highway 137 Tamenglong Magar Road ki project asi tha asigi tara phawbagi manungda makha chathadrabadi democratic oiba mongda akanba khungjang kaya changsilagani haina Tausem Headquarter Student Union amasung Various Authority Chairman Council BACC Tausem na Tamenglong gi DC da memorandum pisinduna akanba warning tawkhre organization ani asigi maikadegi Tamenglong DC da ngarang pisin kiba chirolamada haribana National Highway 137 lambigi asigi azura mayagi kilometer yankai mari dagi hauraga Mandu manaki kilometer marfu phawgi lambi asemagi thabak asi mamang chahi lesingani kunmangagi me thadagi lepkhre hairiba jaga singasi package mangana cover tauba area singni adubu package mangana cover tauba jaga sing asi nataba lemhoriba package amadagi na taruk phawgi jaga sing asidi haujiksu makhatana progress leina thabak shuri Tamenglong district ki Tausem phawraga chaliba lambi sing asi package amadagi na taruk phawgi thabak sing asigi construction work kamari lenena thingjin khibadagi amata phawna dre maramaduna nongju thagi matamdadi amuke hena lambi phawna daba asina miyamda hena khudongcha daba khaya mayokna re maram aduna chaliba tha asigi April 10 tara phawgi manungda package mangana cover tawriba Tamenglong Magar Road ki jaga sing asi makhatana thabak suba haudrabadi democratic oba mongda akan khongjang kaya changsilagani loinana hariba project asi piriba matam adugi manungda mapung phana losinabas khonghali karigumba government amasung mari lenaba authority ki maikadagi hauzik thabak suba leptuna leriba package mangagi project asi makha chathadrabadi maduda tholapa afafatagi daita kudimak mari lenaba singna pugadabani hari Freedom Fighter Rani Gaidilugi Museum Saba Haudrabadi National Highway 37 blockade chatharakani India ki travel freedom fighter ama oiriba Rani Gaidilugi Museum mahaki poknaphalondam ama oiriba Tamenglong district ki Tausem subdivision ki manung chanba nungkaw da chaliba April tha asida saba haudrabadi National Highway 37 Infantry pamlambi matam kaktana blockade tawba yauna district asigi manung da laiba major national project sing thingjinbagi thabak chatharakani haina Naga People's Organization NPO amasung Rongmai Naga Council Manipur gi maikeri Chief Minister Yumnam Khongchatta aiba chirol pisnuna matam thakre lob ani asina Chief Minister da pisin ki ba chirol adu da yauriba warol singdi maru oina travel freedom fighter Rani Gaidilugi Museum asi mahaki pokna phamlamdam oriba nungkaw da athuba da saba haunaba Chief Minister na mari lenaba authority amasung department da mathau taba thabak sing paikha hangadabani legendary freedom fighter Rani Gaidilu asigi mafamda ikai khumnaba utuna Tribal Freedom Fighter Museum asi saba honaba hokkiba English ngani kurmathoida Union Home Minister Amit Sana ya jatra hulam khibani adubo hoji phawba saba hodana leri maram aduna rongmai Miyamna hiramasi gi matangda hakchina lobaga loinena legendary freedom fighter asibu ikai khumnaba amasung Manipur lenga ki maiketigi hiramasi gi matangda thokshadana leba asi yaningde haina chirol aduda yauri Cmgi Jiri Khongchatta travel Miyamna cooperation pidanaba IDAC na warning tawkhre
Tribal Miyamna Hosik Mayonariba Maru Eba Isu Sing Habidi IDP Yauna Political Right Amasung Land Settlement Matanga Wahantok Leba Progress Amalatriba Pava Chief Minister Yumnang Khongchatta Jiri Khongchatta Asida Tribal Miyamna Makal Amatagi Cooperation Pidanaba Indigenous Travel Advocacy Committee ITAC Fairjol and Jiribam District Maikadigi Department of Information and Publicity na Thadurok Pachirolamana Hari Fairjol amasung Jiribam District Leriba Tribal Singi Mahut Silaga Organization Asina Chief Minister Gi Jiribam Khongchatta Asigi Marumda Miyambula na Lamjing na Bahonai Habigi Penda Wapong Kaya Pongdoladuna Fairjol District amasung Jiribam da Leriba Tribal Community Singi Oina Matam Chupagi Oina Santi Puraknaba Land Settlement amasung Political Rights Sing Adu Mapung Fana Fanganuna Makogi Pangpam Tokpa Haksing Adu Fanganaba Honabagi Mahuta Kanglopki Irangi Jaiting Fanglaba Tribal IDP Singi Compensation Natraga Resettlement Asina Limit Webeyaroi Core Isu Kaya Amaleri Maramaduna Government Ki Authority Ki Maikadegi Matam Chupagi Oina Santi Puraknaba Fairjol District Amasung Jiribam Gi Tribal Area Singda 6 Schedule Gi Provision Singi Makhada Political Settlement Tawgadamani Barak Tural Gi Paring Daleriba Checkpoint Sing Amadi Apan Bapiriba Jaga Sing Asi Loktokduna Tribal Miyam Free Movement Lehengadabani Lenana Fairjol District Amasung Assam Gi Marakta Makoigi Punsi Mahinga Mari Lenana Depend Toriba Lambi Asida Makalamatagi Ayat Papiridabani Political amasung economy measures sing Lokatpa Kaktanatana Jiribam Daleriba Tribal IDP Singi Mapung Phaba Resettlement amasung Compensation Package Sing Pigadabani Loop Asigi Maikadigi Matam Chupagi Oina Waroshin Puroknabagi Damakta Negotiation Chatanaba amasung Constructive Oiba Dialogue Sing Chatabalay Hairaduna Hairiba Solution Sing Asigi Matanga Wahantok Leba Progress Amalay Triba Power Tribal Community Singna Chief Minister na Jiribam da Khongchatta Pangthokani Haina Toriba Asida Makalamatagi Cooperation Piridabani Hari Panbayabadi Chief Minister Gi Jiribam Khongchatta Asida Kuki amasung Maitegi Luchengba Singa Unaduna Santi Laknaba Thorang Sing Paikanaba Sim Saribani Hindu haiba wahai asi dharma bu takpa natte way of life adubuni haina sunamni na fondoragli Hindu haiba wahai asi dharma bu takpa natte the way of life haibadi mioi amadi mawong matau manaba sing haibadi puja tawriba murti laliba umang lai bu thazariba lai harabuna chingba tongan tongamba lining pathap kaya oirabasu mahausa lairembi bu thazariba numit Thabu khurum jababu Hindu ni haina akhang ahisingna tapirami haina ngasi Hindu Samemlan Samiti Jiribam ki convener Chingambam Sonamani na Paumishinga Unabada Fondokre. Mahakna Makatana Haikibada Tha Asigi Mangagi Nuntilpung Ani Tama Matanda Jiribam gi Babu Parada Leba RK Sanatombi Vidyalagi Auditorium Hall Hindu Samelan Samiti Jiribam na Sinduna Pangtokadaba Hindu Samelan gi Thoramda Miyamna Saruk Yabiu. Thoram Asida Hindu Habasi Karino Kanano Habisingi Matanga Akang Ahikayana Wangangani. Thoram Asibu Saru Yanaba Chatok Chasingi Damak Lengang Popidagi, Gural Thol Pabagi Gari, Uta Tholagi, Harinagar Pabagi Gari, Nong Temba Amadi, Chingdong Laikai Powraga, Dibong Powduna Lang Nabagari Singsu Thorang Tobalore. Maramaduna Miyamna Hindu Samelan Asibu Saru Yabiu Hainfondoki. Ngasigi Paugi Mipam Aduda Hindu Samelan Samiti Jiribangi Co-Convener Promodes Das Amadi CH Ibopisaksu Saruyaki. Security Force na Lalhouba gi camp ani Bungker Thugaikhre Yamlawa Khulai Fagakre. Security Force na Lamdam Asida Santi Thamnaba Paikhalakpa Thorangi Manung Chana Haukiba Pung Kunmari Asigi Manungda Tongan Mapamda Lalhouba gi camp ani Bungker Thugaikhre Yamlaba Explosive Yauna Khulai Kaya Fagakre Hari. Police ki pauna haribana combined force na leptana chatharapa operation gi manung chena Chuchampur police station gi manung chanba Dampi range ta leba Kuki Lalhouba singi camp ama Thugaikhre hariba camp adudagi modified AK-47 rifle ama magazine ga konana 9mm gi pistol ani 12 bore gi rifle ani amasung single barrel yauna ate khulai kaya Fagakre fagalaba khulai singadu gi manungda improvised weapon mari tongan ba caliber gi maru Marfudara Thoi, explosive material kezi ama bulletproof jacket ani amsung walkie talkie set ani ni hari
Atopa amana Bisnupur Police Station gi manung chanba Upokpi Khunau Mamang Laikai area da chathagiba operation amada .32 gi pistol ama magazine ama single barrel gun ama amasung high explosive grenade ama recover tawki. Imphal East ki Sagolmang Police Station gi manung chanba Satang Hill Range sa chathagiba anti-insurgency drive da security force na tongan-tongamba bunker ahum Thugaikhre. Hairiba bunker singa si kuki Lalhouba singna sizinaba bunker oigani hari. NSTN fraction masel hatnabagi thodok naga group singi marakta matam sangna thajanarakta asina oibe yai haina ZNF na fongdorakli. Mamang tha March Kunipan da Kamjong district ki Kasom subdivision gi manung chanba Hongbai Village junction da NSTN fraction masel hana ki bagi thodok adu naga group singi marakta matam sangna thajanadana lakpa amadi naga community ki marakta amadi organization gi marakta leriba matam sanglaba internal issue asi loishinba ngamdabagi maram oibe yai haina global naga forum gi maiketegi fongdorakli. Forum asigi maiketegi Hongbai mihat adu akan momong da condemn tawradna thodok adu gi matangda michang mikhai naidaba amadi transparent leina investigation chathaduna chenariba miyoi sing adu chapchaba action laukakadabani lonana naga singi hauji godiba yamna luraba tanpham asida asingumba thodok asi makhata na thoktana ba honagadabani thodok adu da laikhidrba singi mafamda forum asina thamoi shokna nungaitaba phongdoladuna imung manungi awabada saruk yari lonana laikhidrba gi thawai sing aduna isorgi manakta ingna chikna leiruba oirasanu mamal yamlaba thawai sing asina laikhidaba asi ekhoigi imung manung Khaktanatana Naga Nation gi oina mangjaba amani loinana Hongbai mihat asi Naga miyam gi self determination amasung Indo-Naga political issue asi santi oina warushin puraknaba demand tawriba asida akaiba pinaba yenaba singna ningthina thorang tawraga chathaba oibasu yai Indo-Naga political issue asigi matangda chahi 18 chupna santi gi wari satharaklabasu India government ki maiketigi political will leitabana ngasi phawba masigi warushin purakpa ngamdri santi oina warushin purakpagi muhutta naga masel gi marakta thajanada ba hengalakpa amasung machet kaya thokna kairakpagi maram ama ori masipuna magasi India government amasung makhoigi negotiator singna santi oina warushin purakna ba honabagi muhutta makhoigi apama maiki da chana ba honarubadagi tholakkiba ngaktani hari arubada maruba pau amuka na pizari IDP singna mayumda hanjinriba phaba census pangthokpa yaroi house number yaudana karamna yum kokthibagi thabak chathagadoribano haina IDP singna phongdorakli Cmgi Jiri Khongchatta tribal Miyamna cooperation pidanaba ITAC na warning tawkhre Cmgi schedule visit manung channel lengang popi opida visit tawgani hariba asi amuk hana khanthanaba warning tawrakli Matang asida loyalam E-PAO na namitangi pau bibel lazare tabili bakutimapu amuka hana kurumjani